Loyalam E-PAO tabi bakudima po hitram susmitana namitangi po pizari aham dapat headline. Sapermeina bazar da changsiluba ahal ama police ki kangbuna khulaituna rescue tawduna imung manungi miyusingda kusina krai. BJP na ngarang pamusinga unabada hakiba wafam sing adudi chorolni state asida popular government ama laigani haibegi thazaba laite haina mega chunduna phangdorakli. Manipur asi Myanmar romdagi pusilakpa narcotics ki potlam sing puthok pusin tawbada transit point ama Oire haina Om Prakash na phangdorakli. Samona pijari Sapermeina bazar da changsiluba ahal ama police ki kangbuna khulaithuna rescue tawduna imung manungi miyusingda kusina krai. Sengmai makhale kadigi masagi chahi 58 rom suraba ahal ama Sengmai lantholaga kangpopi district ki manung chanba Sapermeina da changsilubadagi mafam adugi miyusingno fazinduna thamle haiba paw phangbadagi Manipur police ki kangbu amana khulaithuna mafam aduda changsinduna ahal adu tekta kaidana rescue tawkhre hari Policena hai police ki kangbu na tekta kaidana kanba ngamkhraba ahal adu Sengmai makhale kadigi yumjau angom chahi 58 apopa laikhidraba tangan chau angom kawi Mahak ngasi ayuk bus tonglaga Sapermeina da chakhibani Mahakbu Sapermeina bazar da mafam adugi miyusingna fazinduna thamlaga wahang pang chathabagi thabak chathare haibagi paw phangbaga loinana social media da thagalakpadagi police ki kangmuna mafam aduda khulaithuna changsinduna ahal adubu lokhatki loinana Sengmai police station na purakhi hari police kangbuna rescue torakhiba yumjau angomna phongdorkhibada mahak mafam aduda anabagi hidak thiba chakhibani mahakbu police ki kangbuna mafam adudagi tekta kaidana imung manungi miyusingda sinarakhiba asigidamak police na loriba thodang adubu thagatpa phangdokhi BJP na ngarang pamusinga unabada haikiba wafam sing adudi chorolni state asida popular government ama laigani habigi thazaba laite haina mega chandra phangdorakli Bharat ki Prime Minister Oiramba Laikhidraba Rajiv Gandhi ki marfumathoi shuba World Anniversary ki thoram MPCC na sinduna ngase Congress Bhavan da pangthokrai ngarang BJP na pamusinga unabada haikiba wafam sing adudi chorolni Congress ta tashina ba honabani hojik lamdam asida popular government ama laigani habigi thazaba laite haina MPCC ki president K Mega Chandra phangdokrai thoram aduda CLP gi leader O Ibobi PCC ki president K Mega Chandra CWC ki member Gai Khangam amadi MLA sing yauna MPCC ki luchingba sing kaya amasu saru yakhi Laikhidraba Rajiv Gandhi ki photo da laishu katuna ikai khumnaba utpa amadi communal harmony and national integration ki paujal poba vai rally ama lamtha khibana thoram adugi mapung oiba saktam oikhi Assembly constituency taret fauduna jakhiba bike rally adu CLP gi leader O Ibobina Congress Bhavan dagi flag off tawki rally adu MPCC ki president K Mega Chandra luchingduna jakhi thoram adu da mari lenana CLP gi luchingba hanagi chief minister O Ibobina phongdokhibada Rajiv Gandhi na India gi prime minister Oiringai amadi mahakna hinglingai matamda lebak asigi damak toramba contribution sing adu singthaduna mahaki mafamda ikai khumnaba utpani Rajiv Gandhi masagi chahi nifu kak shurokpa matamda India gi prime minister oikhiba khwairigi naha oiba luchingba amani mahakna prime minister oiringai matamda masagi chahi taranipan suraba Bharat ke citizen singbu bot hadaba yabagi hakpirami sahar oiriba mafam sing khak chawkhalaga India chawkhatle habi yaroi habigi pandamda khungang sing chawkhat hanaba urban local body amadi ADC gi mikhal pangthoktuna mihu sing khalami nupi singbu awangba thakta thangatuna chada kuntra reservation hawdoklam mi haiba yauna Rajiv Gandhi na pangthoklamba thabak kaya singthaki Manipur asi Myanmar romdagi pusilakpa narcotics ki potlam sing puthok pusin tawbada transit point ama Oire haina Om Prakash na phangdorakli Bharat ka yumthangnana lairiba Myanmar military junta kop matungdagi region asida opium thabgi chang hengalakliba amadi narcotics ki potlan sing puthok pusin tawbada Manipur asi transit point ama Oire masina maram oiraga state asigi khunai da chawna akaba pirakli haina Manohar Parikya Institute of Defense and Analysis ki research fellow Dr Om Prakash Das na phangdokrai Wafam asingasi IGAR South na sinduna Geopolitical Development in Myanmar and its impact on Indo-Myanmar border with special focus on Manipur haiba
Hiramda pangthokiba Assam Rifles Manipur University Guest Lecture Piraduna Mahakna Phangthokibani. Manipur University ki Vice Chancellor Court Hall da pangthokiba thoram atuda Assam Rifles ki Director General Lieutenant Vikas Lakhera IZAR South ki makok thongba officers sing senior journalists amadi Manipur University ki mahiro kayana sarugaki. Thoram adu ki matangda lecture piraduna Manohar Parikar Institute of Defense and Analysis ki Research Fellow Dr. Om Prakash Dasna hai. Ing kumja lisingani kunmathoida Myanmar junta ko laklaba matungda opium thabgi chang asi chada taranipan hingaki. Data gi matung inna acre lag amaga lising tara taruki changda opium farming area hengalaki. Loinana ing lisingani kulhumdai fawada chada kuntra taruk hengali haki. Drug trafficking khaknatana Myanmar security establishment gi ladiba awatpa asina lona yadaba khuchu khalai yonthok yonsin gi changsu hengalakli haki. Mahakna makhatana hai Myanmar military junta ko matungda junta military da support tawba kanglup amadi rebel kanglup ta support tawba insurgent group kaya thorakpana makhoigi interesting ase Indo-Myanmar border oriba Manipur da akaiba pirakpani. Matang asuwai da India na thokliba irang asida geopolitics amadi foreign politics ki wafam tongana thamduna non-state actors singbu sakhangbugi thabak asi lepkadabani haina su phongdoki. Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom su mateng pangbiyu. Lalauba ama amasung gari huranba miyoi ama gari ka konana phare. Ngarang security force ki kangbuna chatakiba operation da miyamdagi namduna sel khaiba amadi criminal activity kaya da chenaba aina thinkraba Manipur gi lalolob ama oiriba RPF PLA gi active cadre ama masagi mayumdagi fare haina Manipur police ki pauna hari pau asina hai faraba miyoi adu Imphal West district ki pasoi part 4 dagi mayeng bam Jivan Singh chahi yangkhai mathoi kawi mangondagi mobile handset ama Aadhaar card amasu fagale hari amaromda gari huranba miyoi amasu maakna huranduna purakpa Honda Blazer registration number MN01AL 8555 ka konana security force ke kambuna Thobal district hospital manak tagi fare hari faraba miyoi aduna Thobal district ki tentha makha sangayong pham maireng khundagi MD Nawaz Khan chahi kunthra mathoi kawi hari Churchampur dagi miyoi ani brown sugar kg amaga gram chahum ka konana police na fagale Manipur police na chatharakpa drive ta mayai kaba nisal lalonba miyosing fagarpa leptri ngarangsu Manipur police ki kambuna Churchampur district ki Singhat police station na konba pioneer camp manaktagi miyoi ani brown sugar kg amaga gram chahunga konana fare hari farba miyoi ani adudi Songpi Khuloi village tagi Longoshim amadi Songpi village tagi Ngammilan kawi makhoi ani na brown sugar sing adu sapon cap chamaga taramathoi da haptuna purakhibani makhoi na tongduna lakhiba Yamaha MT 15 registration number MN01AF9857 amadi Mahindra Bolero registration number MN04AF5742 so fagale hari Nakalammaromda tha asiki tarani pandasu Manipur police ke kamuna Singjamai police station gi manung chanba Imphal College area dagi rickshaw registration number MN01AZ 9040 da puduna lakhiba codeine phosphate bottle chaniga marfunipan asi Kwa kaitan ningtham ko lagi Khetrimayum nawba chahi kuntramari koba miyoi asiga konana fagale hari KCP ki cadre ahum michialni haina party na asina lauthokrai KCP ki cadre ahum michialni haina Kanglaipak Communist Party KCP ki Department of Information and Publicity ki member in charge S Mangal khudek pidona thadorpa cherolamana phondorakli Cherolasina hai party dagi Michel Oikraba miyoi kharana maranai oina khulpu shyamduna lupki mingda miyamdagi senkhai thungai chathare habigi pawfanglei Jiribam police station manung chanba monbungdagi khuman them chinglai atopa ming Umakanta chahi kunthra taruk ningthangkhong maya lekai dagi pukhrambam tonthin atopa ming naukton chahi kunmanga amasung Wangoi police station gi manung chanba Irom Maijrak maya lekai dagi soibam phirepa atopa ming Wargil chahi kulhum jaida Miyamna makhal amatagi malteng pangbiganu party gi oina anoba letterhead ama sizinargani hari Mama mapa anima kaina khrabi machin manaw nupi mari leinanaba nongna saba yung khusina khrai Nonglai nungsitna maram oidana humdok khraba khangabok maisnam lekai dagi mama mapa anima kaina khrabi machin manaw nupi mari matam khra leinanaba yum ama ngasi haunabi matung inna DSP headquarter Thobal Y Sunantana Rivan kaktuna khusina khrai
Hariba yum asi hanagi Chief Minister N Virengi lamjing makhada saba hokibani. Senthok lambi oina fisakon ama yauna embroidery gi swing machine amasu pirakiba laikhrabani. Ngasigi thoranga mari lenana DSP Y Shinantana yaifa thozal pi kibaga lunana nada yektana yum puba ngamnaba taibang shema mapuki mafamda thaunijari haina wafam su phangdokhi. Opposition gi yaningdaba kholong marakta PM CM lokthopagi bill puthokrai. Union Home Minister Amit Shah na ngasi Lok Sabha da yamna maru oiba bill ahum puthokrai. Opposition gi yaningdaba kholong marakta bill ama oina Prime Minister, Chief Minister, Atai Minister sing jail da tha ama bulerga di mathanda pham lokthopagi bill amasu table tawkrai. Parliament da thamkiba bill ahum makhata na yengshinaba Joint Parliamentary Committee amana Speaker da thadakrai. Lok Sabha da pukhalakkiba the Constitution Amendment Bill lising ani kunmanga ki matung ina tamthiba crime da chenaba makok thongba Executive sing pham lokthopagi wafam yauri. Amendment Bill asigi matung ina Prime Minister, Chief Minister natraga Minister ama crime ama da chenabagi tamak faraga thangna na numit kuntran jail da leirabadi pham thadokadabani hari. Opposition gi MP singna bill asibu akan mamong da yaning da bafongdola duna haiki madudi BJP ne langai paibada sta singi Chief Minister amasung Minister sing pham lokthokpa yanabagi pandam da amendment bill asi house pokhalakpani. Congress ki MP Priyanka Gandhi Badrana haiki BJP ga chaminoriba NDA gi mapang nataba atopa party na lengak paiba state amagi Chief Minister gi mathakta kanagumba miyoi amana corruption gi charge da wakalakpa haibasi thoidokna arubanate matau asumna Chief Minister amabu aranba mafamda yumpham oiraga numit kuntra fazinduna thamlaga lapham lokthokpa yanaba NDA na akhanaba bill asi puthorakpani adumapo Congress ki luchingba sasi Tharurandi bill na adubu sogol aduna haiki maralgi matung ina numit kuntrani jail da lairuba miyoi amana makhata na minister obigi right laitre maram aduna amendment bill asi leibak miyamgi yaifanabagi damak pukhalakpani haina lopham thoi Reserve Forest Land da kanagumba amatana lam khopchinduna masagini haibe yade haina Guwahati High Court na phongdokrai. Reserve Forest Land da kanagumba amatana lam khopchinduna masagini haibe yade haina Guwahati High Court na mayek sengna lauthokrai. Assam Lengaki Minister Information, Public Relation, Water Resources, Social Justice and Empowerment amadi spokesperson Piyush Hazarika nangarang mahaki social media account da thagalakhiba post amada Assam gi Guwahati High Court na pikhiba warik amada court adugi judge na haikhiba kanagumba amata department gi asonba amadagi reserve forest ki mafam da hana changsinduna leramba taragasu makhoina mafam adu makhoigi ni haina loba yaroi adugumba lam khopchin besingna ain gi matung ina lenga ki eviction tawrpa matamda madugi mayokta lepe yaroi aikhoina aikhoigi lebak asigi court law sing amadi constitution nga kadabani haina phangdokhi Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maruiba pau amuka hana pizari Sapermeina bazarda changsiluba ahal ama police ki kangbuna khulaithuna rescue tawduna imung manunggi miyosingda khusina khrei BJP na ngarang pamishinga unabada haikiba wafam sing adudi chorolni state asida popular government amalegani habagi thazabalaite haina mega chandrana phongdorakli Manipur asi Myanmar romdagi pusilakpa narcotics ki polam sing puthop pusin tawbada transit point ama Oire haina Om Prakash na phongdorakli Matang asida Loyalam E-PAO na namitangi pau bibil lezare tabili bakudi mapu amuka hina kurumjani